1972 dagi houna Manipur leingakna tribal miyamgi mathakta michang mikhai naiba thouwong kaya chatharakpadagi kuki lalhoubasing thorakhibani MLA Paolienlal Paowasi pandam pausedagi lakhwatchabani 1972 dagi houna Manipur leingakna tribal miyamgi mathakta michang mikhai naiba thouwong kaya chatharakpadagi kuki lalhoubasing thorakhibani haibaga loinana hauji kuki zo community singna Manipur dagi tokhaiba administration tanduna irang haurabasu phurupasina tauribagumna India ki atopa mipum khudingmakta masiga manaba political settlement talu haibadi laite haina Saikot kendra gi MLA Paolienlal Haokip na fongdokhre waphamasi di print ka khanana unaba mada kuki zo MLA singna separate administration union territory gi demand tan bada mangjil thana saruk yariba BJP gi MLA Paolienlal Haokip na fongdokhibade Manipur da thokliba irang asigumba laibak asigi atopa maphamda irang thorakpada separate administration ki wakat tawraklabadi akaiba leiroidara haiba wahang amagi paukhumda Paolienlal na hai Manipur da leidiba kuki zo community singna state asidagi separate administration talivasi political circumstance singna ohelakpane mahang na hai India da leidiba mipum khudingmakta separate administration ga manaba political settlement demand tawba yai haiba natte haina thamkhe Manipur da state leingakna saugatpa forcing na kuki zo community singi mapungoiba population sing the namthaduna lakli haina maral siraduna masidagi kannaba honavada India leingaki oiba separate administration gi mateng mathau tai hai khe irang asigi solution purakpa asi center gi makhuta chapchana lei haina Paolienlal na phongdokladuna karigumba center na puksel sengna settlement amagi propose tawraga wari sanaduna honaravadi athuba da irang asi loisingani haibagi thajaba lei hai khe Manipur gi kuki zogi MLA taretna mitai MLA sing the wari sananaba wafam hogdokhiba laikhrabra haina hangba wahang amada Paolienlal na hai ruling party gi yauna mitai MLA sing asi militant kangbuna kangla manungda wasak lahon khraba ngaktani haina maral siraduna makhoi gumba MLA sing asi ga wari sanabana kari afaba purakani haina paukhum pikhe chahi asigi October 15 da Ministry of Home Affairs na Manipur leingaki MLA sing gi waiba joint meeting ama kaukhe maduda kuki zo MLA singa mitai MLA singa famina duna khanabagi mami takhide legislature singi marakta fauba asigumba thakta leiravadi matau karamna tawgane masi kari leibagi no haina hangkhiba wahang amagi paukhum piraduna mahakna hai furup anigi marakta muknaraga karigi MLA sing unagadori bano haiba wafam thamkhe apunba mifam pangthoklabasu madugi intention adu mayek singna khangan gadavane Ministry of Home Affairs na kaukhiba ruling party singi waiba mifam aduda Ministry asidagi natraga Home Minister Office tagi pau phaurakhiba leite sumna khaki mahaki kalik amana Home Ministry gi official amana random oina tawrakhiba amadagi khangkhibane Home Ministry na formal meeting ama tawgadaba oirabadi official invite ama piraktuna khangalakadabane madu tawramlabadi hiram asida lumna lawi haina khalamgadabane mahakna makhata na hai WhatsApp ta message tharaklaga meeting yauna bahairakpa asi Ministry asina irang asi loisina balumna lawi haigadoribra haina pendaba phongdokhe center na proposal amata puthokta mungnariba community singi MLA sing unabagi kanaba oiroi Ministry na kaurabasu tampaki MLA singa unagadaba laite haujik oiriba irang asida mitai MLA sing na wakhal taduna Kukising na taliba separate administration gi demand da ayet papihaningde irang asina maram oiraga kuki zo miyam khamtheng na saitheng pibaga loinana Nakalanigi marakta wari fana yam sarabasu separate administration natana mitai singa punna mahusagum layu haiba yararoi mahaka center gi lusing bakharaga dimana sigi matang da wari sakhibasu laikhre adubu ngasi fawba center gi maikai dagi thabak waino onthorokpa laitre masimak laibak thibane Manipur leingakna 1972 dagi hauna tribal miyam gi mathakta achan miran naiba thouwong kaya chatharagle masidagi naga amasung kuki gi insurgency leirakhibane mahakna hai NBD na chief minister hek wairakpadagi furup amagi mathakta aranba narrative kaya ama puthokpada mahakna nakoina na saugatpa amade pungning thagotpagi thouwong chatharagli haina maral sikhi bagaloina masina Manipur da hingsa yawba muknaba ma ohelakhibane haujik Manipur gi phiba masida kari tawba mathau tai haina hangba wahang amagi paukhumda Paolienlal na hai police force communalize tawba yauna state sigi legitimacy pumba mangkhre center na masi faubada chief minister NBD famdagi lauthoktriba karigino haina hangkhe Paolienlal na Manipur da PR thamna ba taksin bagaloina na nakal anigi marakta political dialogue sathaduna makhata ba lambi thianna ba thabak paikhala ningbagi apamba phongdokhe
Chief Minister Thajadradi Kuki MLA sing Karigi resign tawdribano haina hangba wahang amagi paukhumda mahakna hai Kuki zo MLA sing state leingakki makhada leitre adumoina mag MLA sing asina pham thadoklabade makoigi phurupki miyamgi political aspiration adu arembada tahanbada oina thokane center leingakna ngasi faubada irang asi loisinaba karigumba mata tawdan leiriba laibak thibane masigi maram thibada wakhalda lamba phangde Kuki zo MLA sing na Prime Minister natraga Home Minister unana bahonavada ayaba piraktaba laibak thibane loinana Home Minister na mitai MLA khaktagi wakatari basi karigino haina su wahang hangduna lakli haina fongdokhre Karbi Anglongda ain kaina Kundasilliba Kukising Takthokkadabani KAAC Pawasi pandam pause dagi laukhatchavane Manipur da Kukising gi tokhaiba administration talakpagum Assam gi Karbi Anglongda su ain kaina Kundasilliba Kukising na separate administration talakadra haibagi mafam adugi yellow mising da mi paiba pokle Manipur gi irang na maram moiraga lanjelakpa Kukising Karbi Anglongda ain kaina Kundasilliba si athubada Takthokkadabani haina Karbi Anglong Autonomous Council gi Chief Executive Member Tuliram ronghangna akanba wafam thamkhre wafam asi Karbi Anglong gi indigenous tribal singda len pata yanthokpagi thauramda paumi singda phongdokhibane mahakna paumi singda hai hauji ain gi wangmada Karbi Hills ta Kuki lising amarom imung samngarom khundasinduna leire ain gi wangmada Kundasilliba Kuki khulsing asi athubada Takthokkadabani Manipur gi irang na maram moiraga Karbi Anglongda illegal Kukising changsilakpagi achoba mi paiba pokle haiba wafam thamkhe amaromda len pata yanthokpagi thauramadu Karbi Anglonggi denki mo apamda pangthokpaga loinana Karbi Anglonggi tribal indigenous singda len pata singadu yanthokibane Nupi Angang taruk Hatkhibagi case NIA na Paikhre Pawasi pandam pause dagi laukhatchavane Jiribamgi Borobekra police station gi manungchanba Jakurador Karongda leiba relief camp dagi Kuki militant singna thanipan gi angang yauna angang ahum nupi ahum faraga Hatkhiba thokdoki matangda NIA National Investigation Agency na case laukhatkre NIA na thadorok pachero lamada Manipur gi Jiribam district ta nupi angang misam taruk Hatkhiba yauna atopa case ani amaga punna case ahum laukhatuna thigatpagi thabak sathaba hore Ministry of Home Affairs ki order matungin na case ahum asi NIA na paiduna thigatpa hobani haire NIA na thigatpa hokraba casing adude tha asigi taraga mathoida Jiribam gi Borobekra police station gi manungsan na Borobekra da yum amadi dukan kaya mai thadokpaga loinana misamani Hatkhiba thodokne ani suba case na nupi angang misam taruk sakhangdaba militant sing na faraga Hatkhiba thodokne aduga atopa mana tha asigi tareta Jiribam gi Zairol Pokpida Josangkim sahi kunsaga mathoi angang ahumgi mama oirabi nupi ama rape tawraba matung hingna mai thaduna Hatkhiba thodokne casing asiga mari leinana NIA gi tim mamana tha asigi kun mathoi amasung kunithoida sport inquiry tawbaga loinana thijinbagi thabak haukhre adubu casing asiga mari leinaba documents sing Borobekra police station na NIA da sinabagi thabak hauji chathari haina su cherol sina phongdorokle Irang asiga mari leinaba criminal case nipan Assam gi NIA court ta transfer tawbada Supreme Court na yaba Paikhre Manipur iranga mari leinana Imphal gi NIA special court ta leiba criminal case nipan NIA special court Guwahati da transfer tawbada Supreme Court na yaba Paikhre Manipur gi irangda mapan gi khut yawi haibagi praman kaya leire NIA Manipur da thokliba ethnic violence asiga mari leinaba casing thigatpada Manipur gi wangmadagi khut chauna yawi haibagi khudam changdam sing phangle haina National Investigation Agency NIA na phongdokhre agency gi pauna hai mamang sahi gi me ahumdagi Manipur da thorogliba ethnic violence ka mari leinaba NIA na thigatkhra made thigatpagi thabak sathariba casing dagi Manipur gi irang asi localized issue ama natte masi yamna chawba agenda amani haiba khangbaga loinana awang nongpok lamdambu awaba phibam amada tahanana ba chatharakpa thawrang amani haibasu khangle haire NIA dagi phangba source ki matungin na case mayam ama agency asina thigatpada Manipur gi irang asi mapan lamgi khut yawi haibagi khudam changdam kaya phangba ngamle irang asida topa leibak singgi element singa direct link leire haibasu khangle haiba thijinbagi thabakta yawribo official amana organizer da phongdorokpaga loinana state asibu mai changnaba mapan leibak singgi element singa direct link leinari ba sigumba miyoi sing asida sel khulai amadi wakhal loksinggi oiba mateng su pi haire
अतोपा ऑफिशियल अमना फोंदोरकपगी मतुंग इन्ना म्यांमारदगी यामलबा खुसु खुलाइसिंग स्टेट असिदा पुसिलखरे हाइरिबा खुलाइसिंग असि लनाई ओइना लोकली सिजननबा लैबा याबा खुसु खुलाइसिंग नत्ते यामना सोफिस्टिकेटेड ओइबा खुलाई ngaktane हाइरिबसिंग असि थिजिनबदा मयेक सेंगना खंगबा ngamle हाइरे सोर्स असिना मखा तारादुना मपान लैवाका लिंक तवी हाइबगी मेजर ओइबा प्रूफ सोलोमोना कौबा मिजोरामदगी मियोय अमगी मथक्ता थिगटपदा खंगले हाइरिबा मियोय असि मणिपुरदा खुसु खुलाइसिंग सप्लाई तवबगी मरालदा एनआईएन फारे हाइरिबा मियोय असिना लालमोन वामा कौबा मियोय अमगा अतै खरगा खुसमनरगा मपान लैवाकतगी नोंगमै अमदे एक्सप्लोसिव मटेरियल सिंग लैबगी थबक तौबने हाइरिबा मियोयसिंग असिना खुसु खुलाइसिंग असि म्यांमारदगी मणिपुरदा पुसिलखिबने पुसिलखिबा खुलाइसिंग असिना मणिपुरदा टेररगी एक कया अमा चथखे सोलोमोना हाइरिबा मियोय असिना मरुओइबा थौदांग लौदुना आइना यादबा मवोंगदा अफबा मखलगी खुलाइसिंग असि सप्लाई तवी हाइरे मितै कम्युनिटी की ऑर्गेनाइजेशन खरना कुकीजो इंसर्जेंसी सिंगना म्यांमारदगी पुसिलकपा अफबा मखलगी नोंगमैसिंग सिजिनबगी चिंगनबा लै हाइना फोंदोकनरकपा वाफमसिंगा मरी लैनना थिगटपगी थबकता मथकी वाफमसिंग असि खंगबा ngamlakibane सोलोमोना हाइरिबा मिजोरामदगी हौरखिबा मियोय मणिपुरदा लैरिबा इंसर्जेंसी सिंगदा नोंगमै सप्लाई तौबा असिमंगना लैरिबा प्रॉब्लम असि मणिपुर खक्तगी ओइरक्त्रे इंटेलिजेंस ब्यूरो ऑफिशियल अमना इशू असि हौजिक्ति मणिपुर खक्तगी ओइद्रे हाइना वाफम थमलदुना महाकना हाइ मणिपुरगी इशू असिदा अतै अवांग नोंगपोकी मफमसिंगी प्लेयर कया अमा याउरे हाइरिबा मियोयसिंग असि म्यांमारगी टेरर ग्रुप सिंगा अफबा मरी लैनबगा लोइनना मणिपुरगी वायोलेंस असिदसु मखोइगी खुद यावे कनागुंबना मणिपुरगी इशू असि कुपना येंगबा तारबदे नुमित खुदिंगी असिगुंबा परपिट्रेटर सिंग असिना इशू असि मणिपुरगी वांगमदा संदोकपा पामली हाइरे असिगुंबा मियोय सिंग एलिमेंट सिंग असिना मणिपुरगी मथंगदा मिजोराम अमदी अतै अवांग नोंगपोक स्टेट सिंगदसु संदोरकपगी ओइथोकपा लै मरम असिना मखाताना अवांग नोंगपोकी अतै स्टेट सिंगदसु हिंसागी थौदोकसिंग थौलक्तनबा मणिपुरगी रांग असि अथुबा मतमदा लोइसिनबा होनबा यामना मथौ ताइ हाइनसु फोंदोरकले